ꯁꯥꯌꯣꯟꯕ ꯃꯤꯠ ꯑꯅꯤꯗꯨ ꯀꯨꯞꯇ ꯊꯣꯔꯛꯂꯤꯕ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯉꯥꯟꯕꯁꯨ ꯅꯣꯛꯃꯤ ꯇꯧꯔꯤ꯫ ꯏꯁꯨꯊꯣꯏꯁꯤꯗꯤ ꯉꯁꯤꯗꯤ ꯐꯖꯈ꯭ꯔꯦꯗ, ꯁꯝꯒꯁꯤꯅ ꯀꯅꯥꯅ ꯁꯦꯝꯕꯤꯔꯤꯕ? ꯐꯖꯩꯅꯦꯍꯦ꯫ ꯖꯨꯂꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯍꯦꯟꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ꯫ ꯃꯆꯥꯅꯅꯦ ꯄꯨꯄꯨ꯫ ꯑꯅꯤꯗꯨꯁꯨ ꯄꯨꯟꯅ ꯑꯍꯥꯡꯕ ꯆꯦꯌꯔꯗꯨꯗ ꯐꯝꯊꯈ꯭ꯔꯦ, ꯑꯗꯨꯒ ꯆꯥꯗꯨ ꯊꯛꯂꯤ꯫ ꯁꯥꯌꯣꯟꯕ ꯉꯛꯏ꯫ ꯇꯁꯦꯡꯅ ꯉꯛꯄꯅꯤ꯫ ꯉꯔꯥꯡꯅ ꯑꯋꯥꯕ ꯑꯃ ꯂꯣꯏꯅꯗꯨꯅ ꯂꯩꯕꯒꯨꯝ ꯃꯥꯏꯊꯣꯡꯗꯨꯗ ꯃꯃꯤ ꯇꯥꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯅ ꯃꯥꯏꯊꯣꯡꯗꯨꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯕꯁꯨ ꯎꯗꯦ꯫ ꯆꯥꯗꯨ ꯊꯛꯅ ꯂꯨꯅꯁꯨ ꯌꯦꯡꯂꯤ꯫ ꯁꯅꯥꯉꯥꯟꯕꯅ, ꯁꯅꯥ, ꯅꯪꯒꯤ ꯆꯠꯄꯗꯣ ꯅꯣꯏ ꯁꯔꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯌꯥꯔꯣꯏꯗ꯭ꯔꯅꯦ? ꯌꯥꯔꯗꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧ ꯍꯥꯏꯗꯅ ꯅꯣꯏ ꯁꯔꯗꯁꯨ ꯑꯩꯅ ꯍꯥꯏꯔꯝꯂꯤꯕꯅꯤ꯫ ꯁꯅꯥꯉꯥꯟꯕꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯍꯦꯟꯁꯅ ꯊꯛꯈꯤꯕ ꯆꯥꯗꯨ ꯈꯅꯥꯎꯗ ꯈꯪꯄꯟ ꯍꯦꯛ ꯄꯟꯈꯤꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯛꯇꯨ ꯈꯪꯈꯨ ꯈꯨꯔꯒ ꯂꯩꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯁꯥꯌꯣꯟꯕ ꯄꯤꯁꯨꯝ ꯈꯪꯁꯨꯛ ꯁꯨꯛꯏ, ꯃꯃꯤꯠꯇꯨ ꯄꯩꯅ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯉꯥꯟꯕꯅ, ꯍꯩꯃꯥ, ꯏꯔꯦꯅ ꯊꯛꯄ ꯌꯥꯗ꯭ꯔꯅꯦ, ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯜꯂꯨꯁꯦ꯫ ꯍꯦꯟꯁꯅ ꯏꯁꯤꯡꯗꯨ ꯈꯔ ꯊꯛꯆꯤꯜꯂꯤ, ꯑꯗꯨꯒ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯏ꯫ ꯁꯥꯌꯣꯟꯕꯅ, ꯆꯥ ꯊꯛꯄ ꯐꯥꯎ ꯍꯩꯇꯦ, ꯊꯧꯗꯣ ꯌꯦꯡꯈꯩ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯕꯅꯤ ꯅꯨꯄꯥ ꯃꯥꯒꯤꯗꯣ꯫ ꯍꯦꯟꯁꯅꯥꯁꯨ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯌꯦꯡꯂꯛꯏ꯫ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯔꯒ ꯋꯥ ꯌꯥꯝ ꯉꯥꯡꯕꯤꯒꯅꯨ, ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯦ ꯍꯥꯏꯅꯕꯅꯤꯀꯣ꯫ ꯁꯅꯥꯉꯥꯟꯕ ꯅꯣꯛꯏ꯫ ꯆꯨꯝꯃꯤ, ꯏꯁꯥꯅ ꯍꯥꯏꯕ, ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯧ ꯁꯔꯨꯛꯅꯦ, ꯃꯁꯥꯅ ꯀꯔꯤ ꯁꯣꯏꯔꯤ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯌꯦꯡꯗꯧꯅꯤ꯫ ꯃꯤꯒꯤ ꯑꯁꯣꯏꯕꯗꯣ ꯃꯗꯨ ꯈꯛ ꯍꯥꯟꯅ ꯎꯕ, ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯃꯤꯁꯦ ꯊꯨꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯦ ꯍꯥꯏꯅꯕꯅꯤꯅꯦ꯫ ꯑꯗꯨꯅꯤ ꯄꯥꯕꯨꯡ, ꯆꯨꯝꯗ꯭ꯔ ꯑꯩꯒꯤ ꯋꯥꯁꯦ? ꯁꯥꯌꯣꯟꯕ ꯃꯈꯣꯏꯗꯧ ꯃꯔꯤꯜꯒ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯕ ꯈꯕꯔꯒꯗꯨ ꯇꯦꯕꯜꯗꯨꯗ ꯀꯂꯞ ꯂꯪꯁꯤꯜꯂꯝꯂꯒ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯁꯅꯥꯗꯤ ꯃꯥꯅ ꯉꯝꯃꯦ ꯍꯥꯏꯅ ꯈꯟꯕꯗ ꯍꯔꯥꯎꯔꯤ꯫ ꯅꯣꯛꯐꯦꯠ ꯆꯥꯗꯨ ꯄꯥꯏꯗꯨꯅ ꯊꯛꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯒꯦꯠꯂꯣꯝꯗꯒꯤ ꯊꯥꯖꯗꯨ ꯄꯣꯠ ꯌꯣꯝꯃꯨ ꯀꯔꯤꯋꯣ ꯇꯧꯗꯨꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯏꯗꯅ, ꯀꯔꯤꯅꯣ ꯄꯣꯠꯌꯣꯝ ꯃꯌꯥꯝꯗꯨꯗꯤ? ꯊꯥꯖ ꯅꯣꯛꯃꯤ ꯄꯥꯕꯨꯡ ꯍꯣꯏꯗ ꯂꯩꯔꯒꯦꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯦ꯫ ꯍꯩ, ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯐꯩꯅꯦ, ꯂꯩꯌꯣ ꯍꯥꯏꯔꯤꯕꯅꯤ ꯏꯄꯥꯗꯤ꯫ ꯍꯣꯏ, ꯑꯗꯣ ꯁꯥꯌꯣꯟꯕꯗꯤ ꯏꯃꯨꯡꯗ ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯈꯤꯕꯅꯤ, ꯆꯪꯈꯤꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯆꯥ ꯂꯥꯛꯑꯕꯅꯤꯅ ꯉꯁꯤꯗꯤ ꯏꯟꯁꯥꯡ ꯍꯥꯎꯕ ꯇꯥꯔꯦꯗꯅ꯫ ꯊꯥꯖ ꯑꯗꯨꯝ ꯅꯣꯛꯏ, ꯑꯗꯨꯒ ꯍꯦꯟꯁꯅꯥꯒꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯖꯨꯂꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯏ, ꯁꯤ ꯆꯣꯀꯣꯂꯦꯠ, ꯅꯦꯅꯦꯅꯅꯦ ꯅꯪꯒꯤ ꯂꯩꯔꯛꯄꯅꯦ꯫ ꯖꯨꯂꯤ ꯃꯀꯣꯛꯇꯣ ꯍꯩꯔꯛꯏ, ꯇꯜꯂꯦ ꯍꯥꯏꯕꯒꯨꯝ꯫ ꯊꯥꯖ ꯁꯛꯐꯝꯗꯨ ꯐꯠ ꯍꯟꯖꯤꯟꯈ꯭ꯔꯒ, ꯁꯤ ꯉꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯃꯤ ꯎꯕ ꯌꯥꯗꯕꯁꯤꯕꯨ ꯀꯩꯅꯣꯕ ꯁꯤꯕꯨ, ꯋꯥꯁꯨ ꯉꯥꯡꯗꯦ, ꯅꯨꯡꯁꯤꯐꯝꯒ ꯈꯪꯗꯦꯃꯤ꯫ ꯁꯅꯥꯉꯥꯟꯕꯅ, ꯊꯣꯏ, ꯅꯦꯅꯦꯅ ꯄꯤꯔꯤꯁꯤ ꯂꯧꯔꯣꯗꯅ, ꯅꯨꯡꯁꯤꯕꯒꯤ ꯄꯤꯔꯤꯅꯤ ꯅꯦꯅꯦꯅ꯫ ꯖꯨꯂꯤ ꯃꯃꯥꯏꯗ ꯂꯣꯠꯂꯒ ꯂꯩꯈ꯭ꯔꯦ, ꯃꯀꯣꯛꯇꯨꯁꯨ ꯐꯠ ꯍꯥꯏꯔꯤ, ꯇꯜꯂꯦ ꯍꯥꯏꯕꯒꯨꯝꯅ꯫ ꯍꯦꯟꯁꯅ ꯖꯨꯂꯤꯒꯤ ꯃꯀꯣꯛꯇꯨ ꯅꯥꯟꯊꯕꯤꯔꯒ, ꯁꯤ ꯃꯔꯝ ꯃꯣꯛꯄꯅꯤ, ꯃꯥꯆꯥꯅꯅꯦ ꯐ꯭ꯂꯥꯋꯔ ꯊꯥꯁꯦ ꯍꯥꯏꯕꯗꯣ, ꯅꯦꯅꯦꯅ ꯄꯤꯔꯤꯕ ꯆꯣꯀ꯭ꯂꯦꯠꯁꯦ ꯁꯤ ꯂꯧꯔꯨꯁꯤ, ꯑꯗꯨꯒ ꯏꯕꯥꯅꯤ ꯐ꯭ꯂꯥꯋꯔ ꯊꯥꯔꯨꯗꯧꯅꯤ꯫ ꯋꯥꯁꯤꯗ ꯖꯨꯂꯤ ꯂꯣꯠꯇꯨꯅ ꯂꯩꯔꯝꯕ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ, ꯑꯗꯨꯒ ꯇꯥꯇꯨ ꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯂꯧꯔꯨꯁꯤ꯫ ꯖꯨꯂꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯇꯤꯡꯊꯣꯔꯛꯂꯒ ꯆꯣꯀ꯭ꯂꯦꯠꯇꯨ ꯂꯧꯈ꯭ꯔꯦ꯫ ꯊꯥꯖ ꯍꯥꯏꯐꯦꯠꯇꯪ ꯍꯦꯟꯁꯅꯥꯗ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯂꯣꯝꯗ ꯒ꯭ꯔꯣꯡ ꯑꯗꯨꯝ ꯆꯪꯈꯤ꯫ ꯁꯅꯥꯉꯥꯟꯕꯁꯨ ꯐꯝꯂꯤꯕꯗ ꯍꯧꯒꯠꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯃꯤꯟꯅꯔꯣꯀꯣ ꯏꯄꯥ, ꯃꯅꯤꯡ ꯏꯪꯈꯣꯜꯂꯣꯝꯗ ꯑꯃꯨꯛꯇ ꯆꯪꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯁꯣꯝꯗ ꯊꯥꯖ ꯀꯔꯤꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯁꯥꯌꯣꯟꯕꯒꯤ ꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯔꯛꯏ꯫ ꯁꯥꯌꯣꯟꯕ ꯂꯦꯞꯇꯣꯞꯇ ꯑꯣꯟꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯑꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯕꯨ ꯅꯣꯛꯐꯦꯠꯇꯪ ꯇꯧꯔꯝꯂꯒ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯁꯛꯐꯝ ꯑꯃ ꯄꯨꯔꯥ ꯑꯣꯟꯗꯨꯅ ꯅꯣꯛꯃꯤ ꯁꯥꯌꯣꯟꯕꯒꯤ ꯅꯥꯀꯟ ꯑꯣꯏꯔꯞ ꯈꯖꯤꯛ ꯅꯪꯅ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯂꯦꯡꯖꯨꯝꯗꯨꯗ ꯉꯥꯟꯊꯔꯒ ꯂꯩ꯫ ꯁꯥꯌꯣꯟꯕꯁꯨ ꯃꯥꯒꯤ ꯊꯕꯛꯇꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯤ꯫ ꯊꯥꯖ ꯃꯃꯤꯠꯇꯨ ꯀꯨꯞꯇ ꯁꯥꯌꯣꯟꯕꯒꯤ ꯃꯥꯏꯊꯣꯡꯗꯨꯕꯨ ꯌꯦꯡꯂꯛꯏ꯫ ꯄꯤꯁꯨꯝ ꯌꯦꯡꯂꯤ, ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ, ꯃꯤꯠ ꯑꯅꯤ ꯌꯦꯡꯂꯤ, ꯊꯃꯣꯏ ꯍꯨꯔꯤꯕꯅꯤ꯫ ꯅꯥꯇꯣꯟ ꯌꯦꯡꯂꯤ ꯉꯥꯎꯖꯩ, ꯆꯤꯟꯕꯥꯜ ꯌꯦꯡꯂꯤ, ꯊꯃꯣꯏ ꯏꯔꯥꯡ ꯍꯧꯍꯟꯕꯅꯤ꯫ ꯑꯋꯥꯠꯄ ꯂꯩꯇꯦ ꯅꯨꯄꯥ ꯃꯥꯒꯤ ꯃꯐꯝꯗ꯫ ꯅꯨꯄꯥ ꯃꯥꯅ ꯆꯤꯡꯂꯦꯝꯕꯅꯤ ꯇꯁꯦꯡꯅ꯫ ꯃꯁꯤꯗꯅꯤ ꯊꯥꯖ ꯃꯥꯅꯁꯨ ꯅꯨꯄꯥꯁꯤꯕꯨ ꯂꯨꯅ ꯇꯨꯃꯤꯟ ꯊꯃꯣꯏꯗ ꯂꯥꯠꯆꯗꯨꯅ ꯊꯝꯖꯔꯤꯕꯁꯤ꯫ ꯁꯥꯌꯣꯟꯕ ꯏꯪꯅ ꯇꯞꯅ ꯀꯧꯔꯛꯄꯅꯤ꯫ ꯁꯥꯌꯣꯟꯕꯁꯨ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯅꯪꯁꯤ ꯌꯥꯝ ꯐꯖꯩ, ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯅ ꯐꯖꯩ꯫
ꯁꯥꯌꯣꯟꯕ ꯌꯥꯇꯣꯟ ꯈꯖꯤꯛ ꯎꯍꯟꯗꯨꯅ ꯅꯣꯛꯂꯛꯏ꯫ ꯍꯔꯥꯎꯒꯦ ꯇꯧꯋꯦ ꯑꯗꯨꯃꯗꯤ ꯅꯪ ꯃꯉꯥꯏ ꯑꯩ ꯐꯖꯩꯅ ꯁꯣꯏꯗ ꯀꯣꯏꯂꯧ ꯂꯧꯕꯤꯔꯤꯁꯦ ꯀꯩ ꯆꯥꯅꯤꯡꯉꯦ ꯍꯧꯖꯤꯛ ꯂꯩꯔꯨꯒꯦ꯫ ꯑꯁ ꯑꯁꯦꯡꯕꯒꯤꯅꯦ ꯍꯥꯏꯕ ꯁꯨꯝ ꯄꯥꯝꯃꯨꯔꯛꯏ ꯅꯪꯁꯦ ꯑꯩꯗꯤ ꯃꯤꯒꯤ ꯑꯣꯏꯈꯤꯗꯧꯕ꯫ ꯁꯥꯌꯣꯟꯕ ꯈꯨꯝꯂꯛꯇꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯇꯥꯔꯤ꯫ ꯊꯥꯖꯁꯨ ꯏꯀꯦ ꯀꯦꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯅꯞꯂꯒ ꯂꯩꯔꯤ꯫ ꯑꯗꯣ ꯀꯣ ꯑꯩꯒ ꯅꯨꯡꯁꯤꯅꯔꯛꯄ ꯅꯨꯄꯥꯁꯤꯡꯗꯨꯅ ꯑꯩꯕꯨ ꯀꯦꯌꯔ ꯂꯧꯕꯤꯕꯗꯒꯤꯕꯨꯗꯤ ꯅꯪꯅ ꯂꯧꯕꯤꯕꯁꯤꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯜꯂꯤ꯫ ꯁꯤꯕꯨ ꯀꯩꯒꯤꯅꯣ ꯁꯥꯌꯣꯟꯕ? ꯑꯗꯨꯅꯤꯅꯦ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯁꯥꯎꯅꯕ ꯑꯃꯨꯛ ꯈꯠꯅꯕ ꯑꯃꯅ ꯑꯃꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯨꯝꯕꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯀꯦꯌꯔ ꯂꯧꯅꯕ ꯄꯨꯝꯅꯃꯛꯁꯦ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝꯅꯤ꯫ ꯊꯥꯖ ꯈꯖꯤꯛ ꯁꯨꯛꯏ ꯃꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯑꯃ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯍꯥꯏꯗꯣꯔꯛꯂꯤ ꯋꯥꯗꯨꯒ ꯏꯁꯨ ꯆꯨꯁꯤꯟꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯍꯥꯏꯗꯧ ꯂꯩꯀꯣ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯁꯣꯏꯗꯅꯗꯤ ꯍꯥꯏꯒꯦ ꯅꯪ ꯌꯥꯗꯕ ꯇꯧꯕꯤꯒꯅꯨꯀꯣ ꯁꯥꯌꯣꯟꯕ꯫ ꯌꯥꯝ ꯂꯨꯕ ꯋꯥ ꯑꯃꯗꯤ ꯑꯣꯏꯔꯦꯅꯦ ꯅꯪꯒꯤꯁꯦ ꯑꯗꯨꯗꯤ ꯑꯗꯣ ꯑꯩꯅ ꯌꯥꯔꯣꯏꯗꯕ ꯑꯩꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯋꯥꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨ ꯑꯩꯗꯤ ꯍꯥꯟꯅ ꯍꯥꯏꯔꯨꯔꯤꯁꯤꯅꯤ꯫ ꯍꯣꯏ꯫ ꯁꯥꯌꯣꯟꯕ ꯃꯥꯒꯤ ꯐꯣꯟꯗꯨꯗ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯑꯗꯨꯅ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯇꯨꯅ ꯈꯔ ꯆꯠꯊꯣꯛꯈ꯭ꯔꯤ꯫ ꯊꯥꯖꯁꯨ ꯇꯞꯅ ꯍꯧꯒꯠꯂꯤ ꯃꯕꯨꯛꯅꯤꯡꯗ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯈꯛꯇ ꯑꯣꯏꯒꯗꯕꯅꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯥꯖ ꯑꯩꯅ ꯂꯦꯝꯅꯕꯗ ꯊꯥꯔꯣꯏ꯫ ꯁꯥꯌꯣꯟꯕ ꯑꯩꯒꯤꯅꯤ ꯑꯩ ꯈꯛꯇꯒꯤ꯫ ꯁꯣꯜꯂꯝꯂꯒ ꯍꯥꯏꯐꯦꯠꯇꯪ ꯁꯥꯌꯣꯟꯕꯗ ꯌꯦꯡꯂꯝꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈ꯭ꯔꯤ꯫ ꯁꯥꯌꯣꯟꯕ ꯀꯣꯜ ꯋꯥꯔꯤꯗꯨ ꯁꯥꯟꯅꯕ ꯂꯣꯏꯔꯒ ꯊꯣꯡꯅꯥꯎ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯃꯄꯥꯜꯒꯤ ꯎꯔꯤꯕ ꯗ꯭ꯔꯤꯁ꯭ꯌꯁꯤꯡꯗꯨ ꯌꯦꯡꯂꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯏ ꯈꯖꯤꯛ ꯂꯩꯊꯣꯔꯛꯄꯗ ꯒꯥꯔꯗꯦꯟ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯛꯃꯤ ꯇꯥꯔꯨꯏ꯫ ꯑꯅꯤꯒꯤ ꯃꯥꯏꯊꯣꯡꯗꯨꯅ ꯃꯀꯥ ꯂꯥꯝꯅ ꯍꯔꯥꯎꯖꯕꯒꯤ ꯃꯃꯤ ꯄꯨꯟꯅ ꯇꯥꯔꯤ꯫ ꯍꯤꯟꯁꯅ ꯃꯥꯅ ꯂꯩ ꯄꯥꯝꯕꯤꯁꯤꯡꯗꯨ ꯊꯥꯖꯤꯜꯂꯤ ꯖꯨꯂꯤꯅ ꯃꯗꯨꯕꯨ ꯆꯦꯞꯊ ꯆꯦꯞꯊ ꯌꯦꯡꯂꯤ꯫ ꯁꯥꯌꯣꯟꯕ ꯋꯥꯈꯜ ꯑꯃꯗ ꯃꯪꯗꯨꯅ ꯌꯦꯡꯂꯤ ꯃꯤꯠꯃꯥꯡꯗꯨꯗꯁꯨ ꯎꯔꯦ ꯏꯁꯪ ꯁꯪꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛꯀꯤ ꯋꯥꯔꯤ ꯑꯃ꯫ ꯃꯇꯝꯗꯨ ꯁꯥꯌꯣꯟꯕ ꯆꯍꯤ 18 ꯁꯨꯔꯦ꯫ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕ ꯄꯥꯏꯈꯣꯛꯃꯅ ꯆꯍꯤ 18 ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯒ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯛꯈꯨꯝ ꯑꯄꯤꯛꯄꯗꯨꯗ ꯆꯔꯥ ꯋꯥꯠꯂꯤ꯫ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯥꯔꯤꯛꯁꯨ ꯆꯪꯂꯛꯏ ꯃꯁꯥꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞ ꯐꯥꯟ ꯑꯃ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯊꯔꯛꯏ꯫ ꯏꯟꯁꯥꯡꯗꯨꯕꯨ ꯍꯥꯎꯕ꯭ꯔꯣ? ꯁꯥꯌꯣꯟꯕꯅ ꯍꯥꯎꯏ ꯏꯃꯥ ꯈꯨꯍꯥꯎ ꯑꯃ꯫ ꯊꯥꯔꯤꯛ ꯅꯣꯛꯆꯩ꯫ ꯄꯥꯏꯈꯣꯝꯕꯅ ꯏꯃꯥ ꯁꯔ ꯍꯣꯏꯅ ꯕꯣꯔꯗꯤꯡ ꯂꯩꯕꯒꯤ ꯀꯟꯅ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯁ꯭ꯀꯨꯜꯗ ꯀꯧꯔꯒ ꯃꯤꯇꯤꯡ ꯇꯧꯅꯤꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯑꯩ ꯂꯩꯕ ꯇꯜꯂꯤꯀꯣ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯊꯥꯒꯦꯕ꯫ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯔꯁꯤ ꯅꯁꯥꯅꯕꯨ ꯍꯣꯠꯅꯒꯦ ꯍꯥꯏꯗꯅ ꯈꯜꯂꯕꯗꯤ ꯑꯥꯗ ꯂꯩꯔꯁꯨ ꯌꯨꯝꯗꯕꯨ ꯂꯩꯔꯁꯨ ꯑꯗꯨꯝ ꯐꯥꯎꯒꯗꯕ ꯂꯩꯔꯦ꯫ ꯅꯁꯥꯅ ꯄꯥꯅꯤꯡꯕ ꯍꯩꯅꯤꯡꯕ ꯑꯃ ꯆꯪꯉꯤꯀꯣ ꯃꯗꯨ ꯇꯧꯗ꯭ꯔꯕꯗꯤ ꯕꯣꯔꯗꯤꯡꯗ ꯆꯍꯤ ꯆꯨꯞꯄ ꯂꯩꯔꯁꯨ ꯀꯩꯗꯧꯅꯨꯡꯗ ꯃꯍꯩ ꯆꯥꯕ ꯉꯝꯂꯣꯏ꯫ ꯑꯩ ꯍꯣꯠꯅꯅꯤꯗ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯒꯤ ꯑꯁꯥ ꯀꯩꯗꯧꯅꯨꯡꯗ ꯅꯁꯥꯅ ꯀꯥꯏꯍꯟꯖꯔꯣꯏ꯫ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯊꯧꯅꯥ ꯍꯟꯕ ꯌꯥꯗꯦ ꯍꯣꯠꯅꯒꯦ ꯈꯜꯂꯤꯕ ꯌꯧꯒꯦ ꯅꯤꯡꯂꯤꯕ ꯄꯟꯊꯨꯡ ꯃꯗꯨꯗꯤꯅꯦ ꯌꯧꯅꯕ ꯊꯋꯥꯏ ꯆꯪꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯆꯥꯛꯇꯣ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯏꯍꯦ ꯅꯅꯦ ꯆꯥꯎꯕꯤꯅ ꯂꯩ ꯆꯥꯔ ꯈꯔ ꯄꯨꯔꯛꯏ ꯂꯧꯔꯨ ꯂꯥꯎꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯏꯃꯥꯗꯤ ꯏꯀꯥꯎ ꯀꯥꯎꯔꯦꯗꯅ꯫ ꯁꯥꯌꯣꯟꯕꯅ ꯑꯗꯣ ꯏꯃꯥ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯗ ꯂꯩ ꯃꯌꯥꯝ ꯊꯝꯃꯤꯁꯦ ꯃꯤ ꯑꯇꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯑꯝꯇ ꯊꯝꯗꯦ꯫ ꯊꯥꯔꯤꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯁꯥꯒꯤ ꯀꯣꯛꯇ ꯅꯥꯟꯊꯕꯤꯔꯒ ꯍꯥꯏꯔꯛꯏ ꯂꯩ ꯍꯥꯏꯕꯁꯤꯗꯤꯅꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯤꯇꯥꯐꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯅꯅꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯐꯝ ꯑꯃ ꯄꯤꯔꯤꯕꯅꯤ꯫ ꯏꯃꯥꯁꯨ ꯃꯈꯣꯏꯕꯨ ꯌꯦꯡꯗꯨꯅ ꯋꯥꯈꯜꯁꯦ ꯄꯣꯊꯥꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯃꯗ ꯂꯩꯈꯜ ꯁꯨꯅ ꯊꯝꯕ ꯎꯄꯥꯜ ꯀꯌꯥ ꯍꯧꯕꯁꯦ ꯏꯃꯨꯡꯗꯣ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯜꯂꯤ ꯀꯥꯏꯅꯁꯨ ꯍꯥꯏꯅꯔꯤ ꯄꯣꯠꯅꯤꯗ꯫ ꯁꯥꯌꯣꯟꯕ ꯁꯣꯔ ꯑꯃ ꯇꯞꯅ ꯍꯣꯟꯗꯣꯛꯏ ꯃꯥꯅ ꯑꯃꯨꯛ ꯃꯐꯝꯗꯨꯗ ꯌꯦꯡꯂꯛꯄꯗ ꯑꯅꯤꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯥꯁꯨ ꯑꯃꯨꯛ ꯄꯟꯊꯔꯝꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏ ꯁꯅꯥ ꯉꯥꯟꯕꯒ ꯊꯥꯖꯒ ꯂꯩꯔꯝꯃꯤ꯫ ꯏꯟꯁꯥꯡꯗꯣ ꯀꯩꯅꯣꯝꯃ ꯑꯩ ꯉꯥꯏꯍꯥꯛ ꯊꯣꯛꯂꯒ ꯂꯩꯔꯨꯔꯒꯦ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯄꯥꯕꯨꯡꯅ ꯉꯁꯥꯏꯅ ꯂꯩꯔꯨꯔꯦ꯫ ꯑꯣ ꯐꯔꯦ ꯐꯔꯦ꯫ ꯁꯅꯥꯒ ꯊꯣꯏꯒꯅꯦ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯨꯅꯤꯗꯅ ꯊꯣꯛꯈꯤꯕꯅꯤ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯣ꯫ ꯑꯆꯥꯄꯣꯠꯇꯤ ꯑꯩꯅ ꯀꯩꯅꯣ ꯈꯔꯁꯨ ꯂꯩꯔꯛꯄꯅꯤ ꯑꯃꯨꯛ ꯊꯣꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯗ꯫ ꯁꯥꯌꯣꯟꯕ ꯄꯤꯁꯨꯝ ꯁꯨꯏ ꯍꯥꯟꯅ ꯑꯣꯏꯔꯕꯗꯤ ꯉꯝꯃꯣꯏ ꯃꯔꯥꯏꯅ ꯂꯥꯛꯆꯅꯤ ꯍꯥꯏꯔꯝꯒꯗꯕꯅꯤ ꯑꯗꯨꯕꯨ
ꯖꯨꯂꯤꯁꯨ ꯌꯥꯎꯈꯤ ꯍꯥꯏꯕꯗꯨꯗ ꯍꯣꯏꯃꯩ ꯍꯥꯏꯔꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯁꯣꯝꯗ ꯑꯅꯤꯗꯨ ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯄꯥꯏꯔꯒ ꯂꯥꯛꯏ ꯍꯟꯅ ꯇꯨꯡꯅꯒ ꯌꯦꯡꯕ ꯅꯠꯇꯦ ꯍꯦꯟꯁꯅ ꯃꯥꯒꯤ ꯊꯣꯛꯄ ꯖꯨꯂꯤꯕꯨ ꯄꯥꯝꯗꯨꯅ ꯆꯠꯂꯤ ꯏꯆꯟ ꯑꯝꯇ ꯉꯥꯏꯈꯣ ꯍꯦꯟꯁꯅ ꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯋꯥꯡꯂꯦꯟ ꯅꯣꯛꯃꯤ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯉꯁꯤꯁꯨ ꯃꯥꯒꯤ ꯍꯝꯕꯔ ꯁꯥꯏꯀꯜꯗꯨꯗꯅꯤ ꯂꯩꯔꯝꯂꯤꯕꯗꯣ ꯍꯦꯟꯁꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯑꯁ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯩꯗꯤꯕ ꯁꯥꯏꯀꯜꯁꯤꯒ ꯅꯣꯏ ꯑꯉꯥꯡꯁꯤꯡ ꯂꯣꯃꯥꯗꯤ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤ ꯑꯧ ꯗꯗꯥꯗꯤ ꯀꯥꯏꯗ ꯆꯠꯂꯨꯏꯅꯣ ꯑꯩꯁꯦ ꯁꯤꯗ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯦ ꯑꯗꯣ ꯅꯍꯥꯟꯗꯒꯤ ꯑꯗꯨꯝ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯊꯣꯔꯛꯄꯁꯨ ꯎꯗꯦ ꯑꯩ ꯑꯗꯨꯝ ꯂꯥꯛꯑꯦ ꯁꯤꯗ ꯉꯁꯤꯗꯤ ꯌꯨꯝ ꯈꯪꯕ ꯑꯣꯏꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯦꯟꯁꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯈꯪꯉꯨ ꯑꯉꯥꯡꯁꯨ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯑꯣ ꯍꯣꯏ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯗꯤ ꯍꯥꯏꯗꯧ ꯂꯩꯀꯣ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯑꯗꯣ ꯅꯪꯒꯤ ꯅꯝꯕꯔ ꯑꯝꯇ ꯄꯤꯔꯝꯃꯨ ꯂꯥꯟꯅ ꯈꯟꯗꯣꯏꯔꯣ ꯍꯣꯏ ꯄꯤꯔꯝꯒꯦ ꯍꯦꯟꯁꯅ ꯀꯔꯤꯁꯨ ꯈꯟꯊꯗ ꯅꯝꯕꯔꯗꯨ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦꯀꯣ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦꯕ ꯍꯣꯏ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯝꯒꯦ ꯉꯥꯏꯈꯣ ꯌꯥꯔꯅꯤ ꯀꯣꯟꯅ ꯂꯩꯔꯣ ꯑꯩ ꯊꯦꯡꯉꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯆꯔꯣ ꯑꯗꯣ ꯑꯩ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯄꯥꯏꯔꯛꯑꯣ ꯑꯧ ꯑꯩꯁꯨ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯋꯥꯡꯂꯦꯟ ꯆꯠꯈ꯭ꯔꯦ ꯍꯦꯟꯁꯅ ꯋꯥꯏ ꯁꯪꯕꯒꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯐꯠꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯅꯤ ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯤꯍꯨꯜꯒ ꯆꯦꯟꯈꯠꯀꯦ ꯇꯧꯏ ꯌꯦꯡꯂꯝꯂꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗꯅꯤ ꯁꯥꯌꯣꯟꯕꯁꯨ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯂꯦꯞꯄꯝꯕꯗꯒꯤ ꯈꯣꯡꯀꯥꯞ ꯈꯔ ꯊꯥꯡꯖꯤꯜꯂꯛꯏ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯋꯥꯎꯔꯞꯅ ꯑꯉꯥꯡꯁꯤ ꯅꯪꯅ ꯀꯣꯏꯄꯨ ꯄꯨꯔꯤꯁꯤ ꯀꯩꯒꯤꯅꯣ ꯆꯠꯅꯤꯡꯕꯗꯣ ꯅꯊꯟ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯅꯨꯄꯥ ꯅꯍꯥꯒ ꯏꯔꯥꯡ ꯇꯧꯅꯕꯗꯣ ꯑꯉꯥꯡꯁꯤꯗ ꯌꯦꯡꯍꯟꯗꯕ ꯄꯨꯔꯤꯔꯣ ꯅꯪꯒꯤꯁꯦ ꯍꯦꯟꯁꯅꯥꯁꯨ ꯃꯤꯅꯗꯤ ꯍꯦꯟꯖꯤꯟ ꯌꯥꯗꯕꯅꯤꯅ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯑꯉꯥꯡꯁꯦ ꯏꯃꯨꯡꯗ ꯁꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯕꯗꯣ ꯉꯥꯔꯣꯅꯤꯅ ꯉꯥꯏꯍꯥꯛ ꯄꯨꯊꯣꯛꯄꯤꯕꯅꯤ ꯀꯩꯅꯣ ꯁꯔꯒꯤ ꯃꯤꯠꯇ ꯎꯔꯦ ꯍꯥꯏꯗꯅ ꯆꯨꯝꯂꯅꯤ ꯈꯜꯂꯒ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ ꯃꯤꯗ ꯈꯔꯁꯨ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯋꯥ ꯉꯥꯡꯕꯤꯕ ꯇꯝꯕꯤꯌꯨ ꯁꯥꯌꯣꯟꯕ ꯃꯃꯤꯠꯇꯨ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯍꯦꯟꯁꯅꯥ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯖꯨꯂꯤꯗꯤ ꯑꯅꯤꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ ꯁꯥꯌꯣꯟꯕꯅꯒ ꯋꯥꯡꯕꯅꯦ ꯍꯦꯟꯁꯅꯥ ꯃꯥꯅꯒ ꯄꯤꯛꯄꯒ ꯋꯥ ꯉꯥꯡꯅꯕ ꯍꯣꯠꯅꯕꯗ ꯉꯛꯁꯝꯗꯣ ꯅꯥꯔꯤꯕꯅꯤ ꯅꯨꯄꯤꯗꯣ ꯁꯥꯌꯣꯟꯕ ꯖꯨꯂꯤꯕꯨ ꯐꯠ ꯂꯧꯔꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯤꯁꯤ ꯑꯋꯣꯛ ꯑꯄꯥ ꯌꯥꯝ ꯁꯥꯖꯤꯜꯂꯛꯀꯅꯨ ꯃꯇꯨꯡ ꯑꯁꯨꯝꯅꯦꯛ ꯄꯨꯊꯣꯛꯂꯝꯕ ꯅꯪ ꯀꯌꯥ ꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯝꯂꯒ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯦꯟꯁꯅ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯨꯅ ꯃꯁꯤꯕꯨ ꯃꯤꯔꯣ ꯃꯤꯗꯤ ꯃꯥꯜꯂꯤꯗ ꯂꯥꯏꯅ ꯁꯥꯔꯛꯄꯗ ꯁꯥꯒꯤ ꯊꯃꯣꯏ ꯑꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯐꯕ ꯂꯥꯏꯗꯤ ꯑꯣꯏꯔꯝꯃꯣꯏ ꯃꯥ ꯁꯥꯔꯛꯄ ꯂꯥꯏꯗꯣ ꯀꯨꯆꯨ ꯃꯨꯔꯝꯒꯅꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯨꯛꯌꯦꯡ ꯁꯤꯜꯂꯗꯤ ꯑꯩꯁꯨ ꯇꯧꯔꯛꯄ ꯇꯥꯔꯦꯗꯅ ꯅꯪꯅ ꯏꯔꯥꯡ ꯇꯧꯕꯗꯤ ꯌꯥꯔꯒ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯇꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣꯕ ꯃꯁꯝꯀꯥꯗꯣ ꯐꯦꯠꯀ ꯍꯥꯏꯗꯣꯛꯂꯒ ꯃꯥꯁꯨ ꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯃꯥꯒꯤꯗꯤ ꯀꯔꯤꯝꯇ ꯈꯟꯅꯒꯨꯝ ꯉꯥꯎꯊꯣꯛꯂꯤ ꯂꯥꯡꯊꯣꯛꯂꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯀꯌꯥ ꯃꯥꯡꯍꯜꯂꯤ ꯃꯐꯝ ꯆꯥꯗꯅ ꯁꯦꯜ ꯀꯌꯥꯁꯨ ꯍꯨꯟꯗꯣꯛꯂꯤ ꯀꯣꯂꯦꯖꯇꯅꯤ ꯂꯤꯌꯥ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯕꯦꯔꯟꯗꯥꯗꯨ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯟꯖꯂꯤꯅ ꯂꯤꯌꯥ ꯋꯤꯟꯁꯟꯗꯣ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕ ꯃꯥꯜꯂꯤ ꯉꯔꯥꯡꯁꯨ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯋꯥ ꯈꯔ ꯍꯪꯂꯝꯕꯅꯤ ꯀꯩ ꯋꯥꯔꯤꯖꯥꯠꯅꯣ ꯃꯗꯨꯒꯤ ꯆꯝꯐꯨꯠ ꯄꯥꯟꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗꯗꯤ ꯀꯩ ꯍꯪꯉꯝꯃꯤꯕ ꯅꯪꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯥ ꯁꯤꯅꯤꯗꯅ ꯀꯔꯤꯕꯨ ꯑꯣꯏꯗꯧꯔꯤꯒꯦ ꯑꯗꯣ ꯃꯥꯁꯦ ꯃꯤꯗꯤ ꯌꯥꯝ ꯐꯕ ꯃꯥꯜꯂꯤ ꯏꯁꯝ ꯆꯝꯅ ꯎꯏ ꯂꯥꯏꯔꯤꯛꯁꯨ ꯑꯗꯨꯝ ꯐꯩ ꯄ꯭ꯔꯣꯄꯣꯁꯀ ꯇꯧꯁꯤꯜꯂꯗꯤ ꯌꯥꯊꯣꯛꯈ꯭ꯔꯣ ꯂꯤꯌꯥ ꯎꯁꯤꯠꯇ ꯆꯤꯝꯕꯥꯜꯗꯣ ꯆꯤꯡꯂꯞ ꯅꯣꯛꯇꯨꯅ ꯃꯥꯒꯨꯝꯕ ꯅꯨꯄꯥ ꯀꯣꯏꯒꯗꯕ ꯂꯤꯌꯥ ꯅꯠꯇꯦ ꯕꯣꯔꯤꯡ ꯌꯥꯝ ꯁꯨꯏꯀꯣ ꯁꯛꯇꯥꯗꯨꯒ ꯔꯣꯃꯥꯟꯁꯀ ꯇꯧꯕ ꯍꯩꯔꯝꯒꯗ꯭ꯔꯣ ꯑꯗꯨꯏ ꯃꯤꯗꯨꯕꯣ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯌꯥꯔꯦꯀꯣ ꯅꯪꯁꯨ ꯅꯨꯄꯥ ꯈꯨꯀꯣꯏꯗꯨ ꯍꯦꯟꯃꯜꯂꯤ ꯅꯣꯡꯃꯗꯤ ꯅꯪ ꯈꯨꯊꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯌꯦꯡꯉꯨ ꯂꯤꯌꯥꯒ ꯋꯥꯈꯜ ꯃꯥꯟꯅꯕꯤ ꯀꯔꯤꯅꯥꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯕꯦꯝꯃ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯑꯃꯈꯛꯇ ꯀꯣꯏꯕ ꯆꯠꯅꯔꯤꯕꯣ ꯅꯪꯒꯤ ꯑꯔꯦꯞ ꯑꯃꯗ ꯂꯦꯞꯄꯤꯅꯦ ꯍꯥꯏꯗꯅ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯗ꯭ꯔꯦ ꯅꯨꯄꯥꯁꯨ ꯌꯥꯝ ꯁꯤꯡꯉꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯌꯥꯝ ꯊꯥꯖꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯑꯗꯨꯁꯨ ꯁꯥꯏꯠꯇ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯝꯂꯝꯒꯅꯤ ꯅꯪꯅ ꯈꯪꯗꯕꯩ ꯋꯥꯅꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨ ꯃꯤꯁꯤ ꯐꯠꯈꯠꯅꯩ ꯑꯟꯖꯂꯤ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯏ ꯅꯣꯏꯗ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯁꯤꯃꯅꯦ ꯃꯅꯥ ꯄꯪꯕ ꯃꯤꯗ ꯋꯥ ꯉꯥꯡꯁꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯀꯣꯏꯒꯅꯨ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯑꯩꯒꯤ ꯋꯥꯁꯦ ꯂꯤꯃꯤꯠ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯅꯨꯄꯤꯅ ꯈꯠꯄ ꯂꯥꯡꯕ ꯌꯥꯝ ꯇꯧꯔꯁꯨꯅꯦ ꯃꯃꯩ ꯊꯪꯗꯗꯤ ꯑꯃꯥꯡꯕꯒꯤ ꯑꯃꯥꯡꯕ ꯉꯥꯛꯇꯅꯤ ꯑꯣꯏꯔꯛꯇꯣꯏꯁꯤ ꯅꯣꯏꯅ ꯈꯪꯗ꯭ꯔꯦ ꯂꯤꯌꯥꯅ
ꯑꯣꯀꯦ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯀꯣꯂꯦꯖ ꯑꯋꯥꯔꯁꯨ ꯂꯣꯏꯈ꯭ꯔꯤ ꯃꯍꯩ ꯃꯌꯥꯝꯅ ꯊꯣꯛꯅꯔꯛꯏ ꯂꯤꯌꯥꯒ ꯀꯔꯤꯅꯥꯒꯗꯤ ꯔꯦꯟ ꯃꯐꯝ ꯄꯨꯟꯕꯅ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯑꯟꯖꯂꯤꯁꯨ ꯆꯠꯅꯕ ꯊꯣꯔꯛꯏ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤꯁꯛ ꯑꯃꯅ ꯈꯥꯝꯂꯛꯏ ꯑꯟꯖꯂꯤ ꯑꯝꯇ ꯉꯥꯏꯈꯣ ꯀꯩ ꯂꯩꯔꯒꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯪ ꯍꯥꯏꯈ꯭ꯔꯕꯣ ꯑꯟꯖꯂꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯕꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯃꯥ ꯉꯛꯇꯤ ꯌꯥꯝ ꯍꯥꯏꯒꯠꯂꯤ ꯇꯨꯡꯒꯤ ꯌꯥꯝ ꯈꯟꯗꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯣꯏꯗꯧ ꯃꯥꯟꯗꯦ ꯇꯣꯛꯑꯁꯤ ꯋꯤꯟꯁꯟ ꯑꯗꯣ ꯑꯩ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯄꯨꯟꯁꯤꯗ ꯃꯥꯅ ꯑꯍꯥꯟꯕꯅꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯦ ꯈꯜꯂꯤ ꯅꯪꯅ ꯑꯝꯇ ꯌꯥꯅꯕ ꯈꯔ ꯍꯥꯏꯅꯕꯤꯌꯨꯕ ꯍꯣꯏ ꯐꯔꯦꯁꯦ ꯑꯩ ꯍꯥꯏꯔꯒꯦ ꯑꯗꯣ ꯅꯪ ꯋꯥꯈꯜꯗꯤ ꯃꯨꯟꯅ ꯈꯜꯂꯨꯀꯣ ꯍꯣꯏꯕ ꯑꯩꯁꯨ ꯆꯠꯂꯒꯦ ꯑꯗꯨꯗꯤ ꯍꯣꯏ ꯅꯨꯃꯤꯗꯥꯡꯅꯤ ꯂꯤꯌꯥ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯔꯤ ꯑꯁ ꯃꯃꯥ ꯐꯣꯟ ꯐꯤꯜ ꯇꯧꯕꯒꯤꯅꯤ ꯍꯥꯏꯕ ꯑꯩꯅ ꯄꯩꯁꯥ ꯈꯤꯇꯪ ꯊꯥꯔꯛꯑꯣ ꯍꯥꯏꯕꯗ ꯑꯗꯨꯝ ꯇꯧꯔꯗꯕꯅꯤ ꯅꯣꯏꯗꯤ ꯍꯩ ꯊꯥꯔꯛꯂꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯄꯩꯁꯥꯗꯣ ꯃꯔꯝ ꯆꯥꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥꯒꯤꯁꯦ ꯅꯪꯒꯤꯗꯃꯛꯇꯅꯤꯅꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯁꯦ ꯌꯥꯔꯦ ꯄꯩꯁꯥꯗꯣ ꯊꯥꯔꯛꯑꯣ ꯑꯩ ꯊꯝꯃꯒꯦ ꯃꯁꯤꯗꯤ ꯋꯥꯔꯤ ꯑꯃ ꯏꯔꯦꯅ ꯁꯥꯟꯅꯕ ꯌꯥꯔꯣꯏꯗꯧꯅꯤ ꯐꯔꯦ ꯃꯃꯥꯁꯨ ꯊꯝꯃꯒꯦ ꯐꯖꯅ ꯂꯩꯌꯨꯀꯣ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯍꯣꯏ ꯊꯝꯃꯦꯀꯣ ꯑꯩ ꯀꯣꯜꯗꯨ ꯀꯛꯏ ꯀꯔꯤꯅꯥꯁꯨ ꯆꯪꯂꯛꯏ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯀꯩꯁꯨ ꯍꯥꯏꯔꯛꯇꯦꯗ ꯐꯣꯔꯝ ꯐꯤꯜꯑꯞꯀꯤ ꯄꯩꯁꯥꯅꯤꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯤ ꯑꯗꯨꯝ ꯊꯥꯖꯔꯛꯁꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯍꯌꯦꯡ ꯆꯠꯁꯦ ꯍꯥꯏꯕꯗꯣ ꯌꯥꯔꯅꯤꯅꯦ ꯌꯥꯔꯅꯤ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯅꯣꯏ ꯅꯆꯤꯟ ꯏꯅꯥꯎꯁꯦ ꯅꯪ ꯈꯛꯇꯅꯤ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯅꯣꯡꯃ ꯅꯣꯏꯗ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯩꯔꯝꯕꯗꯣ ꯑꯗꯨꯅ ꯀꯅꯥꯅꯣ ꯂꯤꯌꯥ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯊꯕꯛ ꯁꯨꯅꯕ ꯊꯝꯕ ꯃꯤꯅꯤꯗ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯣ ꯁꯣꯝꯗꯅ ꯍꯦꯟꯁꯅ ꯆꯥꯛꯈꯨꯝꯗꯨꯗ ꯃꯊꯟꯇ ꯂꯩꯔꯤ ꯐꯗꯤꯒꯣꯝ ꯑꯁꯣꯏꯕꯗꯨ ꯏꯟꯁꯥꯡꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯗꯥꯏꯅꯤꯡ ꯇꯦꯕꯜꯗ ꯊꯝꯂꯤ ꯐꯣꯟꯗꯨ ꯀꯣꯜ ꯑꯃ ꯂꯥꯛꯁꯤꯜꯂꯤ ꯃꯈꯨꯠꯇꯨ ꯐꯠ ꯍꯥꯝꯗꯣꯛꯂꯒ ꯀꯣꯜꯗꯨ ꯄꯥꯏꯅꯕ ꯍꯣꯠꯅꯩ ꯍꯜꯂꯣ ꯅꯤꯅꯦ ꯍꯥꯎ ꯅꯪꯕꯨ ꯀꯩꯗꯧꯔꯤꯅꯣ ꯆꯥꯛ ꯊꯣꯡꯉꯝꯕꯅꯤ ꯅꯤꯅꯦ ꯍꯣꯏꯗꯤ ꯆꯥꯔꯕꯣ ꯆꯥꯔꯤ ꯅꯪ ꯀꯀꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯤꯀꯟ ꯂꯩꯔꯛꯇꯅꯅꯦ ꯑꯗꯨ ꯊꯣꯡꯂꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯪꯕꯨ ꯅꯨꯄꯥꯁꯦ ꯎꯅꯕ ꯁꯨꯛꯂꯥꯛ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯤꯕꯔꯣ ꯅꯪꯕꯨ ꯁꯣꯟꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦꯅꯦ ꯍꯦꯟꯁꯅꯥ ꯁꯛꯐꯝ ꯍꯟꯖꯤꯜꯂꯤ ꯑꯗꯨꯕꯨ ꯇꯞꯅ ꯈꯨꯝꯃꯤ ꯂꯥꯛꯀꯅꯤ ꯅꯤꯅꯦ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯂꯩꯈꯤꯗꯕ ꯌꯥꯔꯣꯏ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯅꯤꯅꯦꯅ ꯈꯔ ꯇꯝꯕꯤꯌꯨ ꯍꯣꯏꯁꯦ ꯆꯥꯕ ꯊꯛꯄꯗꯨꯁꯨ ꯆꯥꯡ ꯅꯥꯏꯌꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯅꯁꯥ ꯁꯣꯛꯂꯛꯀꯅꯤ ꯅꯍꯥꯟꯗꯤ ꯑꯕꯨꯡꯉꯣꯗꯣ ꯃꯥꯒꯤ ꯃꯀꯣꯛ ꯉꯥꯎꯕꯤꯗ ꯍꯧꯔꯛꯇꯅ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯕꯅꯤ ꯑꯩꯗꯤ ꯀꯌꯥ ꯄꯥꯈꯠꯂꯨꯔꯦ ꯑꯗꯨꯒꯗꯤꯅꯦ ꯃꯁꯥꯁꯦ ꯍꯟꯗꯛꯇꯤ ꯐꯅꯌꯥꯝ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯅꯦ ꯍꯦꯛ ꯇꯥꯏꯗꯅ ꯍꯦꯟꯁꯅꯥ ꯄꯥꯈꯠꯆꯅ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯅꯤꯅꯦ ꯑꯕꯨꯡꯉꯣ ꯂꯩꯇ꯭ꯔꯣ ꯑꯝꯇ ꯄꯥꯏꯍꯜꯂꯣ ꯑꯩ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯉꯥꯏꯈꯣꯁꯦ ꯅꯪ ꯑꯝꯇ ꯄꯥꯈꯠꯈꯤꯅꯨ ꯑꯕꯨꯡꯉꯣ ꯇꯨꯝꯈ꯭ꯔꯦ ꯅꯦꯅꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯇꯧꯔꯛꯑꯒꯦ ꯃꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯍꯣꯏ ꯐꯔꯦ ꯅꯪꯁꯨꯅꯦ ꯆꯥꯛꯇꯣ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣꯀꯣ ꯅꯦꯅꯦ ꯊꯝꯃꯒꯦ ꯍꯣꯏ ꯅꯦꯅꯦ ꯀꯣꯜ ꯊꯝꯈ꯭ꯔꯦ ꯍꯦꯟꯁꯅꯥ ꯃꯃꯤꯠ ꯑꯅꯤꯗꯨ ꯏꯔꯥ ꯆꯦꯠꯂꯤ ꯇꯁꯦꯡꯅ ꯃꯥ ꯄꯦꯟꯅ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥ ꯈꯪꯖꯤꯜꯂꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯅꯤ ꯁꯥꯌꯣꯟꯕ ꯊꯣꯡꯖꯤꯜ ꯄꯥꯜ ꯑꯗꯨꯗ ꯁꯞ ꯌꯨꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ